ꯁꯤꯁꯨ ꯑꯇꯥꯡꯕꯅꯤꯀꯣ ꯁꯤ ꯃꯤꯁ ꯑꯣꯏꯕ ꯌꯥꯕ ꯃꯤ ꯃꯔꯤ ꯃꯉꯥꯒ ꯊꯣꯛꯂꯛꯑꯒ ꯑꯩꯁꯨ ꯑꯣꯏꯒꯦ ꯒꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯠꯅꯤ ꯂꯟꯅꯤꯁꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯂꯩꯇꯦ ꯑꯅꯤꯒꯨꯝꯕ ꯇꯧꯅꯩ ꯑꯇꯣꯞꯄꯗ ꯑꯅꯤꯒ ꯗꯤꯁꯥꯏꯠ ꯇꯧꯅꯩꯕ ꯑꯅꯤꯁꯤꯗ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯀꯥꯏꯅ ꯈꯟꯅꯩꯕ ꯑꯩꯈꯣꯏꯅ ꯃꯉꯥꯒꯨꯝꯕ ꯇꯔꯨꯛꯀ ꯊꯣꯛꯂꯛꯄꯁꯦ ꯑꯗꯨꯁꯨ ꯄꯤꯛꯇꯨ ꯄꯤꯛꯄ MLA ꯍꯨꯝꯐꯨꯒ ꯂꯩꯕ ꯑꯗꯨꯁꯨ ꯇꯔꯥ ꯑꯃꯁꯨ ꯌꯥꯎꯗ꯭ꯔꯕ ꯁꯤꯗꯤ ꯌꯥꯝꯅ ꯗꯦꯟꯖꯔꯅꯤ ꯁꯤꯒꯤ ꯇ꯭ꯔꯦꯟꯁꯦ ꯗꯦꯟꯖꯔꯅꯦꯕ ꯂꯤꯗꯔ ꯂꯩꯇꯕ ꯂꯩꯕꯥꯛꯅꯤ ꯑꯩꯈꯣꯏꯁꯦ ꯂꯤꯗꯔ ꯍꯥꯏꯔꯀꯥꯟꯗ ꯂꯤꯗꯔ ꯃꯆꯥ ꯃꯆꯥꯗꯤ ꯂꯩꯕ ꯉꯁꯤꯐꯥꯎꯗ ꯃꯅꯤꯄꯨꯔꯗꯒꯤ ꯅꯦꯁꯅꯦꯜ ꯂꯤꯗꯔ ꯀꯅꯥ ꯊꯣꯛꯈ꯭ꯔꯒꯦ ꯀꯔꯝ ꯊꯣꯛꯇ꯭ꯔꯤꯌꯦ ꯑꯩꯈꯣꯏ ꯑꯣꯏꯕ ꯂꯤꯗꯔꯁꯤ ꯁ꯭ꯋꯥꯏꯒꯤ ꯂꯤꯗꯔ ꯉꯥꯛꯇꯅꯤꯃꯤ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯗꯥꯏꯔꯦꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯋꯥꯔꯤ ꯁꯥꯕ ꯉꯝꯃꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯋꯥꯔꯤ ꯁꯥꯕ ꯉꯝꯃꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯁꯔꯃꯁꯤꯕꯨ ꯂꯤꯡꯗ꯭ꯔꯣ ꯃꯤꯒꯤꯗꯤ ꯑꯩꯈꯣꯏꯗꯤ ꯂꯤꯡꯗꯦ ꯀꯅꯥꯕꯨ ꯑꯩꯈꯣꯏ ꯁꯦꯟꯇꯔꯗꯕꯨ ꯀꯅꯥꯅ ꯁꯦꯟꯇ꯭ꯔꯦꯜ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯕ ꯉꯝꯒꯦ ꯁꯔꯕꯥꯅꯟꯗ ꯁꯣꯅꯣꯋꯥꯜ ꯐꯥꯎꯔꯤ ꯑꯥꯗ ꯑꯗꯒꯤꯗꯤ ꯀꯩꯅꯣꯒꯤ ꯑꯔꯨꯅꯥꯆꯜꯒꯤ ꯀꯤꯔꯟ ꯔꯤꯖꯤꯖꯨ ꯐꯥꯎꯔꯤ ꯋꯥꯔꯤꯕꯣꯕ ꯑꯣꯖꯥ ꯕꯤꯃꯣꯜ ꯍꯧꯗ ꯉꯥꯏꯔꯤ ꯑꯗꯨꯁꯨ ꯕꯣꯝꯅ ꯍꯧꯔꯒ ꯄꯣꯛꯂꯥꯎ ꯂꯣꯏꯁꯟꯕꯗꯤ ꯐꯠꯇꯦꯅꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯕꯣꯝ ꯇꯧꯔꯤꯕꯀꯣ ꯑꯟ ꯁ꯭ꯇꯤꯜ ꯋꯤ ꯍꯣꯞ ꯕꯣꯝꯅ ꯑꯗꯨꯝ ꯇꯧ ꯆꯠꯄꯤꯕ ꯑꯃ ꯆꯪꯉꯤ ꯍꯤꯗ ꯄꯣꯛꯂꯥꯎꯗꯤ ꯑꯣꯟꯊꯔꯒ ꯃꯥꯁꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅ ꯍꯧꯗ꯭ꯔꯕ ꯁꯦꯟꯇꯔ ꯑꯃ ꯍꯥꯞꯄꯛꯑꯅꯦꯕꯀꯣ ꯁꯤ ꯍꯥꯞꯄꯛꯑꯀꯥꯟꯗ ꯍꯥꯏ ꯀꯃꯥꯟꯅ ꯇꯧꯗꯕ ꯆꯠꯀꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯍꯥꯏ ꯀꯃꯥꯟꯅ ꯍꯥꯞꯄꯛꯑꯅꯤ ꯍꯥꯏ ꯀꯃꯥꯟꯅ ꯍꯥꯞꯄꯗꯨ ꯆꯠꯂꯨꯔꯕ ꯑꯗꯨꯁꯨ ꯕꯦꯔꯥ ꯂꯩꯗꯣꯏꯅꯤꯀꯣ ꯍꯌꯦꯡ ꯌꯦꯁ ꯃꯦꯟ ꯍꯥꯞꯄꯗꯤ ꯂꯣꯏꯗꯣꯏꯅꯤꯀꯣ ꯌꯦꯁ ꯃꯦꯟ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯅꯤ ꯑꯗꯨꯅ ꯌꯦꯁ ꯃꯦꯟ ꯅꯠꯇꯕ ꯌꯦꯁ ꯁꯥꯔꯗꯤ ꯍꯥꯏꯔꯒ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯩꯅꯣꯝꯃ ꯖꯁꯇꯤꯐꯤꯀꯦꯁꯟ ꯄꯤꯕ ꯉꯝꯕ ꯔꯤꯖꯟ